Ngasi chahi tara mamangda heart attack oibagi changa ngasi ke changdan naru da yam hengat lesini hojik matama se heart attack se ampong pong kuding da hengat le haiba ki paw se yam kanna tari masi karam na no haiba matam da fast food yam use to se aikoi na lambi thong da fast food ase use to yam theng na kre aduka aikoi si da nataba to town city da leib sing fast food amna use to wi se ni maudi kom le noaire aduka yum da thong da share aduka aw phangi haiduna masi chaba kai no am chaba fast food layer basing se masi da use story bo oil se masi ki oil se asuki matik mak fry to the adu ngasi ki oil hay ko sijina baram guna adu ko hotel jauri mo di fresh sijina da ba dishonest oi ba adu ko type ki problem da kisu yam heart attack se mo kala lesini handak report ama type de Hyderabad ta youngster ama ma badminton player ni ma ase game sana na mafam da haitagre game sana ri pakhang aduga marks always fit ni exercise to lady mini adu mangon the heart attack lak pese angak manatra aduki matung da accident am so oi ki masi koi news tem kanna nei narak pado madu sing tuni aduga mi kaya maso ki accident oi kre heart attack oi kre aduki matung da madu nei na da yawi adupu news to pirak pado sifali ko bi ama Hollywood actress ma se only 42 years da always ma se died ki damakta yam alert oi jaramba amati kari charoi exercise to baina kara khun bani adu mak heart attack oi tara lai kidre matawasum na teacher amasu khoi ki South India rom ki mak asu teacher tawna tak na nga hakata ma ase hakta pham thagi kari bada toram banate ana ay kari bada lai banate adu pham tharaga ka siba asum haina heart attack tawri se makhal mathil si yame sine aduga hojik ma se pakhang oi ba min heart attack tawroi ahan werga tawgodabani haiba kaimta laitre sine angang su heart attack oi youngster su heart attack oi aduga ahan su heart attack oi sine adu ngasi dagi chahi tara mamang ta masi ki casing ase yam da rare oi ram sine heart attack oi so only 60 years ki matung da oi re isini masi purma ase something died ka related ni stress aduga tumba se ekoi wat pa se masi chawba factor amani sini som da tumba su wat pa mobile ama masi yenga tara tum da bagi chang ama su leire masi ki matung da muke stress cinta adu tawti ata tawni adu ka family problem leibu kana su yawi masi purma se factor ama su ni hairi masi ki mathak ta maka hotel da street food sing da chaba thak pa se masi da koina chari koi sidana traga so ko town city sing da dimaru wena samosa puri pakora adugi matung da sa nga da hairo madugi ataw pa thong ba adugi matung da mapan ki missing asina thong thak lise karam oil type kuno su khang do palm oil ke su am si ne yari aduga masi oil asine hi khoi bak gi chaw problem bari se aduga ekoi na fried food sing asida use to riba oil sing ase madu adugi matik masi khang do yan da sagat ana thammi ma ti sab da oil ne tre engine oil oi kra madugi softness manung di output mutu to ka thek madugi pot do char ka ne hari koigi thanung de leiribo mari marang tapna maji punjilakpa jang ko chelakpa adugi matungda madugi chak injang ki fatty liver so hen psia wisini adu koigi hakchang ki thamoi nung sidati koigi blood che pumping to rindra so no magi chasal numit ki chasal madugi pot type to jang food sing ado aduga madudagi oirapani haidi so heart attack ase hoji kam kanna concern ni aduga fast food si masi yam kanna masi avoid to no bagi opom yam kanna hairi masi ne yam kanna oira esini aduga food awai koi acham bachapa aduga pajara tumba adugi matung ta koi ki hakchang tension la handaba masi yam maru ni sini 42 age 45 age 40 35 aswai so heart attack jam oira sini aphau actor amani Siddharth Shukla samse big boss da su mark the window kimna 42 years da mark se heart attack oira si ki asigi matung de ke na for singer ba mark ase South India ram ki singer di mark ase laki aduga Kolkata da matu concert ama toringai aduga show ama ta mark ase heart attack oi deni si ki bani masi ko loina Pakistan ki actress ama su anupi ni aduga 42 years adwai si ki bani so pura ase masi taro kan nungai rakte aduga ekoi alert oi bagi wakta video se just information gum the page bani maldi ekoi na chari thakli se amna yeng bata aduga exercise to da base masi ekoi khoi dagi job aran pa mani exercise to ke hai da exercise to ga tu se ada bom lairi ekoi na fast food am haina ba masi mataki avoid to ba am important ni so heart attack oil se kari maram ta kino hai matam ta aikoi gi heart asida e pump to la e si yo hon bugi tamakta adu kumba singli ma lai chini madu
coronary artery kawise madugi coronary artery se pikpa makul yaw pot amade madugi to block oi khra matamda aikoi es thamoi nungda yobungam do matamal da heart attack se oisini so ngasai singli bacha sida es yodredana yodrabadina aikoi heart ta phangadu oxygen do madu phangam do adagi so phangolakpa oxygen phangdari kamai te mi hingala yapra adagi heart attack se oibani sini masiam kininga be pani adu karam matam do kadai do oi kin su khangdo gari thoring matam oi bi bike thoring matam oi bi ta car thoring matam oi bi na tra yum da lairinga ta school college ta chatlingai ta lambi thong do oi bi kayam sathi gro ba ma de khangudna thaba ase narakani ma de kinang se phamta gani adagi hospital da yo ho udraga yo ho ga ti ko kalai kan ba ki chance ba yo ho udraga ti problem natra Kanaguma heart attack oibagi matang sida kari kari symptom no maung do resa thaba ase am kan narak bang adoge sor ase hon mata warak pa adoge matung da akoi ju humang se am kan sokolak pa adoge matung to oning oning to rak pa masi sing ase heart attack oibagi masi symbol sing ni hairi signal sing ni hairi aduna kudak ta medical da changho butaba natra adu ari khari hingningai le natra gati pom ta dum chatki ba ki chance lei aduga heart attack ase khoi masa noiba mi sing ase chagan bathapon ba aduga masano mi singa sida galisini aduga muta high blood pressure leiba diabetes leiba masigi kanglup singa so masing ki apna heart attack si oisini aduga masapa ba always alert leiba fit leiba gym ju jatpa ama masida so heart attack oi makoi sida oigalisina masada anaba karikum laina ama leiba aduga madu thausa tan leiba aduga type ki mi aduga khoi ki nisha sijina leitana any type ki nisha sijina le makoi asi so heart attack oi high chance leisini so blood pressure sida cholesterol haina leise mase koi singli singna sida pungalakma adagi blood ase koi yogada mafam sida yopangam daba aduna maram moiraga akoi gi thamoi ase pumping tawpagi khudong chab walakpa oxygen phangaktawa adagi heart attack so bani aduna maru oina akoi chaba thakpa sida amna alert oiba tare koina dal gumba alu gumba akoina chai thakli se fast food oidaba aduga oil sida siam yengba masi fatty oil lady aduga oil ase am fry tawraga masi daki tawba thong nai do jabse masi hawi hedra ngakki de hawkra poni do manungda mak changraga ma ki thabo am leiri tana madugi thabak to sugalakpa aduga icham jamba po chabase aikoi gi ngari jar faide icham jam cha ngari jar har ta we hai pe ta icham jaba afut wai jaba champut jaba chamthong jaba masi purma asina aroi pe di final masi win oidori aduna masi alert oite ade amna kanna masi discussion am ta unar le tv da ma de heart attack kari gira am kan hengalak se hai tuna